Manipurda Leprocy case Taramathoi Hengatlakhre amadi Meoi Kunmathoi Layengli haina Dr. Salam Bochana Fongdokre. Manipur gi district tareta leprocy na nabagi anauba case Taramathoi Thengnakre. Mamang chahigi April thadagi chatliba tha asifawada leprocy gi anauba case sing laire haiba khangdokpa ngamkhibani hairi. Hauzik laina asina naba Meoi Kunmathoi Layengli haibagi record lay hairiba Meoi sing adugi manungda mapandagi lakpasu yauri. State asigi district tarataruki manungda Imphal West, Imphal East, Thoubal, Bisnupur amasung Kaksinda leprocy case leiri hairi. Churachandpur, Fairzol, Chandel, Tengnopal, Kamjong, Ukhrul, Ziribam amadi Senapati dadi anaba asi thengnadre hairi. Aduga None amasung Tamenglongda laina asi leirudraba matungda nauna case amamam thengnare haina State Leprocy Officer Dr. Salam Bochana Fongdokre. State Health Society, National Health Mission amasung State Leprocy Unit na sinduna Lamfelpata leiba Health Directorate pangthokiba Media Sensitization Program on Leprocy da wafamasi Fongdokhibani. Mahakna makata na Fongdokhibada leprocy asi India gi oina state ayambana elimination gi thakta leire. Masina takpadi laina asi pura muthatrabasu maru oiba health issue amadi oidre takpani haiki. Leprocy asi khwaidagi liba anaba makhal amani. Laina asida leiriba stigma asi hantahannaba hotnaminaba changi. Masida media gi achauba thaudang lei haiki. Leprocy nare hairaga lochillaga thamkhibana thengna report tawrakpa asina maram oiraga haksang soinai rei. Laina asida soinai hanba yaba asina miyamna kinariba asi masinganna layeng hauragadi deformity asi ngakthokpa mi haiki. Madunatana laina asi laithokna laurabadi mitangba fawba yawi. Loinana laina asigi incubation gi matam asi sangi mahik changkraba matungda layong utlakpa asi chahi tara natraga kun changba yawi hairi. Changchat ki oina chahi mangadagi taret fawba changi. Masida mipainingai di oide loinana mahik changkiba khudingmak laina asi narakadaba natte. Meoi chada maudradi layong asi thokalaktaba yai. Laina asina unsa amadi Singli naurida sokhalli loinana matang chana layengdrabadi deformity thokhalli. Masi thoktanabagi damaktani government na laukhatliba thawong sing asi miyamgi matenga loinana India gi manungda Manipur na leprocy eradicate tawba ahanba state oihannaba hotnaminasi. India government na inglisingani kuntaret fawbagi manungda laibak asi Zero leprocy oinanaba pandam thamli loinana pandam asi fangnaba hotnaminasi haina sumahakna fongdokhi.